इमेज पाउडम मियंग ताबीरिबसिंगबु अहानमक्तदा बिनिताना तरामना उक्सबगलोयना खुरुमजरी हौजिक पाउडम असिगी मरोय पाउ पिजरी इम्फाल जिरी लंबीगी मक्रू तुरलगी मथता साबा मक्रू ब्रिज गसी यूनियन मिनिस्टर नितिन गडकरीना संगाख्रे मणिपुरदा हौकिबा पुंग कुलमरीदा नौना कोविड-19 पॉजिटिव ओइबा मियोय सनिपान मौद्रा थेंगनाख्रे मियोय तरा मंगाना लैखिद्रे मफम कयादा उ पांबी थाबगी थौरमसिंग पांथोकनाख्रे लोयना ओडिशा की पुरीदा लॉर्ड जगन्नाथ की रथ यात्रा थौरम ngasiदagi हौख्रे मपुंग अब पाउ पिजद्रिंगगी मांगोयना सेक्शन थौरांग लखटपा लोयना कोविड-19 वैक्सीन कापथोकपना कोविड-19 लेना लाइसा सिदगी ngathoknabagi उपाय ओइरी लाइसा असिबु लमदामस्तगी मरु फंगना मांगहनखिनबा लेंगाना पाइखलिबा हाउस टू हाउस कोविड-19 टेस्टिंग अमसुंग मास वैक्सीनेशन ड्राइव माइ पाकनबा थौरांसिंग असिबु सवगतुना टेस्ट तौथोकपीबगलोयना वैक्सीन कापथोकपियु अमदी लेंगाना पीरिबा सतना कांगलोनसिंग युमयुमदगी यारिबा मखै चथोक्तबा तंगाई फदबगी चथोकलबसु फेस मास्क उपा सोशल डिस्टेंसिंग ngakpa मियाम पुनबिदबा खुदसा सापोन सिनादुना तोइना हामदोकपीबा नत्रगा हैंड सैनिटाइजर ना सेंगदोकपा काउबिगनु मपुंगयो पाउलोबिरसी मणिपुरदा पुंग खरागी खोंसता थोंगलकिबा यूनियन मिनिस्टर फॉर रोड ट्रांसपोर्ट एंड हाईवेज नितिन गडकरीना इम्फाल जिरी लंबी नेशनल हाईवे नंबर 37 दा लैबा मक्रू थोंग संगादुना मियामदा ngasi खुसिनाख्रे ngasi इम्फाल इसके पैलेस कंपाउंड लैबा सिटी कन्वेंशन दा पांथोकिबा थरमदुदा यूनियन मिनिस्टर नितिन गडकरीना मक्रू थोंग यावना किलोमीटर 3.2 सांगबा लंबी पुना लुपा करोड़ लिसिंग अमा सहुम सुना तरुक की संफम होयगदबा नेशनल हाईवे प्रोजेक्ट मरी उरेप उयुंग तंबगलोयना किलोमीटर 300 तरुक सांगबा लंबी की अपुन बसंगदबा संफम लुपा करोड़ लिसिंग अनि चनिपानी पुनि थोयरोंगी नेशनल हाईवे प्रोजेक्ट तरानी थोयसु उरेप उयुंग तंकी यामना सिंगथानिंगाई ओइना सिंगलेमना पांथोकिबा थरमदुदा चीफ मिनिस्टर एन बिरेन डोनर की यूनियन मिनिस्टर ऑफ स्टेट बी एल वर्मा वर्क्स मिनिस्टर थोंगा बिश्वजीत एमपी लेसेम बसना जाउबा एमपी डॉक्टर लोरहो एस फौजे याउना स्टेट की कैबिनेट मिनिस्टर सिंह एमएलए सेंटर मसों स्टेलेंगा की मकोक थोंगबा लुसिंगबा कयासु सरुक याकी सिटी कन्वेंशन दा मक्रूथोंग संगाबा नेशनल हाईवे प्रोजेक्ट या संगाबा मदी उरेप उयुंग तंबगी थरमदुदा थोब मिथुंगलेन ओइना सरुक याकीबा यूनियन मिनिस्टर नितिन गडकरी ना फोंदोकिबदा हौजे स्टेट लैरिबा चीफ मिनिस्टर नोंथोंबम बिरेन सिंगाना लुसिंगबा लेंगा असिगी मखादा चखत थौरांगी लम कयादा खोमांग यांगना चंगसिलेबा सिदा अपेनबा फावी अफाबा लेंगा अमा थमदुना स्टेट से हेना चखोपगी लमदा चंगसिनबा कनबा थौरांग अमगलोयना लेप्टन चंगसिनबा दरकार ओइरी ngasi sanggariba thong amasung project sing amadi nauno urepuyung tamliba project sing asina manipur gi sakhopagi lambida lamjang yang changsinbada mateng oiragani manipur da hauji NISIDCL gi makhada imphal jiribang highway lambi semba yauna project ka paikhaliba si loisinaba thamkiba matangi manungda loisinba ngamdana leiriba si laibak thibani thabak kudingmak matam sana loisinduna chakhot lambida khongjel yang changsinba ngamnaba honagadabani स्टेट पाइखलिबा सेंटर ना स्पॉन्सर तोबा प्रोजेक्ट सिंगी असंगबा सैमफम सेंटर ना चादा चामा पुथोकली सेल थुंगी अवात पर लेरोय थबक सुब मतमदा मतम साना लोइसिनबा ngamnaba होनागदबनी हाइकी यूनियन मिनिस्टर मखा तारादुना स्टेट से थबक फंगदबगी अवाबा लेरिबासी मरोइना टूरिज्म सेक्टर ना मेंखपा ngamgani स्टेट से महुसा लाइरेंबिना थमलंबा फजरबा लमदा अमनी मरामदुना tourism sector da sokha handuna state ki income la handuna naha singbu thabak phangana ba honagadabani center na su pangba yaba mateng pangani haibagi thajabasu phongdoki union minister nitin gadkari na city convention na pangthokpa tharamadagi matungda kangla dagi helicopter tongduna makru thong phawba chatuna yengsela matung sangaduna miyamda khusinakre sangabagi tharamadu chief minister N Biren Singh works minister Thongam Bishwajit education minister S Rajan राज्य सभा के एमपी लेसेम बसना जाउबा आउटर के एमपी लोरहोय एस फौजे लोकताक डेवलपमेंट अथॉरिटी के चेयरमैन सोइरिबा एमएलए वाई सुसेंद्रो लोयना मरी लेनाबा ऑफिशियल सिंगसु सरुक याकी
Thoram aduga marilena Union Minister na haikibada Hauzik Sangat Sagapagi Tabak Sathariba Barak Thong Asisu Lakliba September Tha Phawagi Manungda Sangaduna Miyamda Sinaragani Irang Thongsu Athuma Tamda Miyamda Sinanaba Honari Ngasi Sangariba Makru Thong Asna State Asigi Miyamda Yamna Sauna Kanaba Piragani Masigi Damak State Lengakpu Thagatli Haiki. We need to develop market for agriculture products. For the pineapple, for the ginger, for the garlic, all the things which we have to create more potential for export for them. For that reason, we need good roads, and we are very much committed for good infrastructure. The water, power, transport and communication. These are the four important things. Without that, we cannot develop industry. And without industry, we cannot develop employment potential. And without employment potential, we cannot eradicate poverty. This bridge, this road is very useful for the progress of the people of this area. Honorable Minister was talking about all the problems, and that is the reason that this road is the lifeline for the people of Manipur. And I also promised to Honorable Chief Minister that the bridge on the Darak River also, we will complete that bridge before September 8th. But the most important request to all of you, when it is in the interest of all of you, why there is opposition from section of people? We need their support. We are making all these things for the development of the people of this area. We want to eradicate the poverty. We want to create employment potential. We want to develop industry, handloom, handicrafts, everything by which the poverty, the eradication of poverty can be possible. Ngasi Union Minister na sangga kiba project sing adu manungda Manipur lenga ki PWD gi makhada lupa crore sani kuntra manga dasmik ahum ani changna sangat kiba maudagi senapati phawbagi strengthening of existing two land including construction of PAPS holder project lupa crore chang kuntra pan dasmik nipan teres changna sangat kiba senapati kangpokpi sekmai phawbagi strengthening of existing two land including construction of PAPS holder project yauri. COVID-19 pandemic asina Manipur state ki oina hokiba pung kunmarida miyoi sanipan maudra nauna COVID-19 positive oiba thengaduna state asigi apunba COVID-19 positive case lising humdrani pan chatruk kunmathoi yaure miyoi tara mangana lekhidaduna pandemic asi hobudagi ngasi phawba state asigi sikiba masing lising amasani marputaret sukre hokiba pung kunmari asida state asida miyoi lising taruk changwa kunmathoi test tauki Station ngasi phawba test tokiba apun mami gi masing lakh mapan lising humpuni thoi samri marpuni pan yaure. Kaksing district ki oina ngarang nungthil pung ani dagi ngasi nungthil pung ani phawbada district asagi miyoi nipu taruk nauna COVID-19 positive oiki makhoi lengak na salaiba COVID testing center da kunthra mapan amadi private hospital ani Jiban hospital da miyoi ama amadi Sun hospital da miyoi taruk positive oiba thengna kibani pungpham asida apun ba miyoi samri supna taruk test tokiba singadu lenga ki testing center da Sahung humpuni thoi Jiban hospital da kunmanga Ima hospital taret amadi Sun hospital da tarani thoi ni nakalamarom da malengoi na COVID-19 positive case masing crore tarani pa la humputare lising maudrani thoi samapan kun sukre masigi manung da active case na crore manga lak maudra taruk lising ni phuma thoi sanipan yangkai humdoi ni recover tokibana crore tarani thoi la kuntrama thoi lising kun chatruk supna manga aduga sikibana lak ni phu lising kuntra samri humpuni thoi sukre Malengi manungda COVID positive case masing khwaidagi yamba leba na US na oiri leba asigi miyoi crore ahum lakni futere lising kuntra ni thoi satra yangkai humdoi positive oikre Indiana positive case lak crore ahum lakni pan lising humdra mari sahum humdra taruk thengaduna ani shubada amadi case masing crore ama lak maudra lising marpuma panchama pannipu thengaduna Brazil na ahum suba so alaba leba oiri India gi oinadi Maharashtra state na miyoi Lahum Puma Toy Lising Yankai Satre Maudra Pan positive Oiduna Ahan Bada Kerala na positive case La Kuntra Lising Humpumangal Chahum Humputaruk Tengaduna Ani Shuba Madi case La Kunipa Lising Humdrama Toysani Maudrani Pan Tengaduna Karnataka na Ahum Suba So Alaba State Oidi
District Administration Thobal amadi Wangkheng Kendragi MLA K Megasandragi Miyang Makhada PAODAM Maning Laikai Janaja Hall da ngasi COVID-19 vaccine kapthokre. Amokok Thobal Municipal Council Ward amadi COVID-19 Task Force PAODAM asiduna pangthokiba vaccine kapadu Jamaitul Ulama E Hind Manipurgi President Maulana Said Ahmad na ahan boyna COVID vaccine kapki. Vaccine kapagi tharamadagi saro amoyna COVID-19 vaccine matangda miyamda wakal tahanbagi thara amasu pangthoki. Miyamda wakal tahanbagi tharamaduda Maulana Said Ahmad na hai COVID-19 laksanaba amata ngairaba pambaidi vaccine kapthokpani. Masi malengi scientist sing Dr. Singna amadi akhangai singnasu itattatana lauribani. Vaccine kapthokpa haibasi Islamgi Shariat law nasu yai. Asigumba vaccine asi aikoi khudimagna kapthokminaduna COVID-19 maithiba peminasi miyamgi tokngada thajabiganu hainasu Maulana Said Ahmad na miyamda appeal tauki. Dr. Singh expert Singna idea bada पृथ्वी जब की वैक्सीन से नतना कोविड-19 जैसी की अगर पेंडेमिक में से ये कानून में से तो में दायरे हाई वो अपन से एक्सपर्ट डॉक्टर सिंह आगे ये आगे ने कोई मतुंगी ना सरकार अधीन से लिखिला हम उसमें कोई गवर्नमेंट के जो ऑफिशियल इन से लिखिला कोई थोड़ा ये का याव ना बातें कोई ना आगे सवाल तो भी बोलने ना कोई वैक्सीन का तो नहीं Youth Club Sorana Sinduna Together we can have a team da awareness country plantation sangi tharo amangarang Sora Bazar Maya da laiba club asigi sanglen da pangthokre loyana miyamna u thasi u hingansi haiba kholau laukre Sora Zilla Parishad member Muhammad Najimuddin amadi pradhan ani yauna pangthokiba tharam aduda Range Officer Kakching Naure Munal Alliance for Development Alternatives Manipur Adangi Secretary Khetrimayum Surjit amadi Angan Singh Eco Park Kakching ki caretaker Pukhrambang Biramangolna resource person sing oina sharuk yaki thoramaduda athoiba mitunglen sing yauna Sora Bazar ga thangana laiba Sora public pukri ya koibada miyamna u pambi sing thaki tungda u pambi sing thabaga marilena Sora khungangbu lunanba asanga mana thallaba khungang ama ohennabagi matangda resource person sing na wangangduna miyam punna wakhal taminaki Hianglam Kendragi Arong Nongmai Khongda laiba Manipurgi Itihas da Lairembi Taret na Tauki Haiba Ningol Khongda ngasi Leihau amadi Bokul Jara Samri Rom Thakre ngasi Green Hianglam campaign amadi 72nd Ban Mahotsav ki saru ama oina pangthokiba thoramaduda Range Forest Officer Kaksing Naure Munal Maite Green Hianglam ki campaigner Maibam Surchandra amadi Arong Nongmai Khonggi OC TS Damu Singa yauna lamdamadugi praja singaloyana pangthokiba u thabagi thoramaduda Range Forest Officer and Munal Maite na paumi singda phondokibada ngasi 72nd Ban Mahotsav ka mari leyena thariba ujara singasi COVID-19 Lan Tengnabagi Saro Amani, Madam di Malemda ngasi Tengnariba Makal Maka Kagilina Dinasing asi Aikoina, Aikoya Akoibe Fibambu, Kaihelu Badagi Tol Lakibani, Maramas Nangasigi Kunaida, Aikoya Akoibada Laiba, Ahangba Pang Kudingda, Uwasing, Tazim Biduna Tungda, Akoipuna Honaduna, Makal Maka Kagilina, Daging Atolasi Haiki. Loyana ngasi thariba usara sing asi hawan bada lamdam asigi praja sing na mateng pangbiu haina media gi thongda en munal na miyamda appeal tauki aikoina forest kan bahai bisida government ki leisure mi forest kaltana taba aikoina lamhang di yungge koiba school ki compound laibung toren gi mapan ahang bising asi men leharga aikoina phajaba asanga manapik thanma manipur du semga doribani Green Hianglam ki campaigner Maibam Surchandra na haikibada COVID-19 na maram oiduna matang khara lepluraba Hianglam Kendragi sanganbagi campaign makhatana amuk chathaba haujaragani amadi campaign asida prajasingna mateng pangbiduna mai paan biyo haina appeal tauki OC Arong Nongmai Khong TS Damuna u thasi amadi COVID-19 ge SOP sing ngakpiu haina tinkiba miyamda appeal tauki Manipur da lairiba Undergraduate College the Journalism and Mass Communication subject asi hangdokpinaba All Manipur Demand Committee on Inclusion of Journalism and Mass Communication course at undergraduate colleges in Manipur nangrang Manipur ke MP Union Minister of State External Affairs and Education Dr. R.K. Ranjan da memorandum pisinkre committee asna memorandum adu Dr. R.K. Ranjan gi South Avenue New Delhi gi
क्वार्टर चतुना पिसिंखिबनी मधुदा मिनिस्टर ना पॉजिटिव रेस्पॉन्स पिबिदुना मंगोंदा पिरकलिबा प्रपोजल असी निंगथीना खंगदोलगा अथुबदा पकुम पिरकलगनी हाइना थाजबा पिबिरकपगिदमा कमिटी गी माइकैदगी मिनिस्टर बु थागलकली लोयना अनौबा थौदांग कया पुरबा यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन बु कमिटी गी महसिना कमिटी गी प्रेसिडेंट डॉक्टर एम बिमल चंद्रना याइफा मंगोल पिरमखी हाइरी कक्सिंग वाइरी सेनापति लेकाइदगी याम्बेम मनाव याइमा अमसुंग मयांग लंबम पोयाई अनीना कोविड-19 मरम ओइरगा लैखिदबदा लैखिद्रबा थवाइसिंग ताइबंग मपुग यंफमदा इंगना सिगना लैरुनबा मिनट अनि तुमिना लेप्तुना थौनिजख्रे सेना एथलेट्स ऑर्गेनाइजेशन शाउ सेना यूथ ट्रस्ट SYT अमसुंग कक्सिंग वाइरी वार्ड नंबर 3 कोविड टास्क फोर्स की थौमिसिंग नंगसी पांगथोकपा अवाबा फोंदोकपगी मिफामदा नावरेम नंदकुमार चेयरमैन कक्सिंग वाइरी वार्ड नंबर 3 कोविड टास्क फोर्स न लेखिद्रबा याम्बेम मनाव याइमा हिंगलिंगेगी मतमदा वार्ड नंबर 3 की कम्युनिटी हॉल सेंगोटनबा होनरंबा अमसुंग लेकाइगी सखोत थौरांगी थबकसिंगदा होनमिरंबा अमदी लेखिद्रबा मयांग लंबम पोयाइना लेकाइगी क्लब की नहासिंगबु सेंगोटपदा अमदी सानबबु पुनिंग थौगलंबसिंग अदुबु सिंगथाखी मखोय अनि असना कोविड-19 मरम ओइरगा ताइबंगपान थादोक्तुना चटखिबदा लेकाइ असिगी लमदम असिगी अचौबा मांगजबा अमनी मखोयना पांगथोकलंबा थबकसिंग अदु मेंखप्पा ngamlaroidaba awatpa ama lehoragani hainasu phongdokhi laikidraba anigi yumyumda sau SYT amasung covid task force ki members sing chatuna imung manungge awabadasu saruk yakhibagaloyana angamba tengbang sing imung manunggi miyoi singda kusinaki Manipur ko artist association da nupi sabi artist oina lebiramba Takhelambam Singlena ikang kangudana lekidabada Manipur State Somalila Council na awawa phongdokre Iboyama Somalila Sanglen Palace Compound Impal da pangthokiba awawa phongdokpagi tharamadudha Lifetime Secretary Chograk Pam Hemantana haikibada mahakna lekidaba si Somalila gi khongchatta asoba ahoba ama lehoragani mahaki matau tamgadabani haiduna leiba nupi gi saktam lang bada tamjana phamoiba misakni haiki ngasigi tharamadudha Somalila Council President M Punimasi Leima Lifetime President PS Gunachandra Sharma Vice President L Tomba Maitei Padma Shri Warepanaba Amadi General Secretary Yumnam Nilasandra Council gi mahut sinduna mina ani tumina leiduna awa phondokpa amasung ikai khumnaba utkre mahakna kumlamba lila singi manungda kangla karbar chaledo aidi makhoigi hayengi damak Kurukshetra gi lanbamda kunti panbayai lehori bai imung manungge awabadasu saruk yari hairi mana yauramba ko artist bu nungsijadana ko artist singkhalaga amuk lamba magi lilagi history sidi angu pangna nungsiba adugumba yambani mana legi da sidi sumang lagi asoba mangjaba habidu we ma se koina sumang lagi icon amani magi matau ji tamgadabani haidana leiba nupi saklon saktam langamba kalakar amani Practicing Junior High School Diet Kaksingi Midday Meal gi seng lakliba July tang 13 yengani haina torambadu Kaksing District ZEO AIMDM gi poktak matungina thasigi tang 13 ki ayuk pung 8 ta atai food grain swing yauna school da yelagani loyana numesida uniform lawdriba mahiroi singna uniform su lawraba yagani haina Practicing Junior High School Diet ki headmaster gi sarot amana phongdorakli Sahi kudingi oina development organization andro kendra dog na sinba state level ki thakta pangthokpa pineapple festival kumsi sahi gi oina covid-19 second wave asna maram oiraga ngasi nungthil andro assembly constituency ase manung chanbada leiriba thambalnu market ta one day observance of the 14th state level pineapple festival 2021 gi government piba guideline gi SOP ngangna achamba thora magaloena pangthokre ngasi gi thoronga marilena dog ki general secretary oiriba Hidang mayum Okenjit Sharma na haikibada hauze ki oiriba malengi oina leiriba COVID-19 second wave ki laina laisa si hek loibaga ki hom thariba longmi sing gidama khallaga mahusha gumna state ki thakta pangthok naba pineapple festival asi dokna sinduna pangthokani haiki Odisha gi Puri da Lord Jagannath ki Rath Yatra thoram ngasidagi hokre Ratha Jatra gi thoram asoyangam leitana pangthokpa ngamnaba kanba section tharang lakhaki hauze oriba kobilaise ki yengduna devotee yauduna Ratha Jatra gi thoram pangthokpa handaki asna anirak shubani Gajapati Maharaja Dibya Singha Dev na dharma gi thoram shera pahara pangthola matungda kang singbai thaba du ngasi nungthildagi kang singadu
mahausadꯤ devotee lising kaya singbani adubu ngasidi COVID-19 na maram oiraduna test tawbada negative oiraba sebari singdana singki Sebari Singh Secretary amadi Media Person Singh loina District Administration Singh yauna miyoi lising ni palom RT-PCR test tauki makoi adu khaktada mega festival asida saruk yagadabani section tharang kaya lokhalabasu Lord Sri Jagannath Lord Balabhadra amasung Devi Subhadra na lengsinba Nandi Gosha Taladoja amasung Darpadalam kauba carrier sing aduna Sri Jagannath Temple dagi Sri Gundicha Temple phawagi lambida singlakpadu devotee kayana thawai yauna darshan tawjabadi phangnaki hairi COVID-19 ge third wave lakpa horaklagani haina India ki top doctors singi body Indian Medical Association IMA na central amasung state government singda section naba khangan kre hojiki ori pema asida government amadi miyam na lebaga sing mafam kharada section dabagi thawang tawribadu da IMA na nungai tabasu phongdoki Puwari dagi madai haukiba thangdok sing dagi laisar asigi third wave lakpa haiba sidi soidrabani haiba wafam IMA na phongdoki COVID protocol sing indana India gi mafam kya da miyam punbagi thabak tharam sing tawriba sida nungai taba phongdoki COVID anaro miyoi sing bulayeng bana miyam tinbadagi mangkiba sempham dagi phaba heli haiki IMA gi president Dr. John Ross Austin Jayalana Prime Minister Narendra Modi gi bija adu laisar sigi amadi miyam tinbagi mayokta lokhatpa thoidokpa lalong amani haina wahanthok pianaba state government punamakta appeal tawri Hojaroi bada maroy pam kahna pijari Imphal Jiri lambi gi makru turel gi mathata saba makru bridge ngasi Union Minister Nitin Gadkari na sangakhre Manipur da haukiba pung kunmari da nauna COVID-19 positive oiba miyoi sanipan maudra thengnakhre miyoi 15 na laikidre Mafam kayada u pambi thabagi tharam sing pangthoknakre loyana Odisha gi Puri da Lord Jagannath ki Ratha Yatra tharam ngasidagi hokre ngasigi de paudam pijaba matang ngasta loisinjare miyeng tabiri basingbu kurumjari